ꯂꯤꯂꯣꯡ ꯊꯣꯡꯒꯤꯗꯀꯣ ꯂꯤꯂꯣꯡ ꯊꯣꯡꯒꯤ ꯀꯨꯝꯅꯔꯛꯄꯩꯗ ꯈꯨꯗꯛꯇ ꯂꯥꯛꯄ ꯄꯩꯁꯥꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯊꯕꯛ ꯍꯩꯒꯗꯕ ꯃꯤꯉꯩꯗꯨꯅꯦ ꯁꯤꯐꯝ ꯃꯤꯉꯩꯁꯦ ꯃꯦꯆꯤꯟ ꯄꯥꯡꯈꯠꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯣꯔꯣꯁꯤ ꯂꯩꯔꯦ ꯍꯩꯗꯣꯏꯁꯤꯅ ꯁꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯍꯧ ꯇꯧꯔꯒ ꯍꯩꯕ ꯂꯣꯏꯔꯦ ꯁꯤꯅꯤꯁꯦ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯦ ꯍꯥꯏꯁꯦ ꯈꯣꯡ ꯃꯣꯠꯂꯨꯔꯁꯨ ꯆꯤꯟ ꯆꯣꯠꯇꯣꯔꯤꯁꯦ ꯄꯩꯁꯥꯁꯦꯀꯣ ꯁꯨꯕꯕꯨ ꯇꯟꯗ꯭ꯔꯗꯤꯀꯣ ꯌꯥꯝ ꯂꯥꯏꯕꯖꯥꯠꯅꯤ ꯇꯥꯟꯕꯁꯦ ꯁꯤꯅ ꯃꯤ ꯑꯇꯩꯒꯤ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯀꯣꯏꯜ ꯑꯃ ꯄꯨꯡꯗ ꯊꯥꯗꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯃꯥꯏꯁꯤꯒꯤ ꯃꯆꯨꯉꯩꯁꯤꯒ ꯌꯧꯅꯕ ꯉꯁꯥꯏꯒꯤꯗꯨꯗꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯆꯪꯍꯜꯂꯦꯀꯣ ꯑꯗꯨꯒ ꯃꯁꯥꯁꯦ ꯀꯟꯗꯅꯕ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯀꯦꯕ ꯀꯨꯀꯔꯗ ꯀꯥꯝꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯔꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯅꯀꯣ ꯍꯦꯟꯅꯁꯨ ꯊꯨꯅ ꯃꯨꯟꯕꯅꯦꯕ ꯑꯗꯨꯒ ꯃꯅꯨꯡ ꯆꯪꯕꯁꯨ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯃꯍꯤꯉꯩꯁꯦ ꯀꯪꯗ꯭ꯔꯤꯕꯣ ꯈꯥꯕꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯡꯀꯠꯂꯒ ꯑꯗꯨꯝ ꯍꯩꯗꯨꯅꯦꯕ ꯃꯍꯤ ꯀꯪꯒꯗꯧꯔꯦ ꯈꯨꯗꯥꯡ ꯑꯁꯤꯗꯒꯤ ꯍꯩꯕ ꯂꯦꯞꯇ꯭ꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯒꯗꯧꯔꯦ ꯅꯞꯄ ꯍꯧꯔꯦ ꯊꯝꯕꯗ ꯁꯠ ꯑꯣꯟꯗꯧꯔꯦ ꯈꯨꯗꯥꯡꯗꯤ ꯐꯖꯅ ꯁꯤꯗꯔꯦ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯐꯖꯅꯗꯤ ꯍꯥꯎꯔꯅꯤ ꯈꯪꯉꯦꯁꯤ ꯃꯤꯈꯨꯕ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕꯗꯅꯦ ꯌꯦꯟ ꯀꯣꯏꯂꯔ ꯃꯄꯨꯝ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯁꯤꯅ ꯀꯂꯦꯖꯥꯒ ꯃꯀꯟꯒ ꯃꯦꯠꯄꯅꯦ ꯁꯣꯏꯔꯒꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯍꯤ ꯀꯣꯕꯤ ꯈꯔ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯆꯥꯛꯇꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤꯅ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯆꯥꯛꯇꯤ ꯌꯥꯝꯗ꯭ꯔꯦ ꯃꯍꯤꯁꯤ ꯃꯩ ꯆꯠꯂꯦ ꯄꯣꯏꯖꯥꯗꯣ masih ikut insya Allah. Mau juga dah. Piring sih.
คือลองดูเถอะอาชีพคนละนี่ต้องต่อละคนละนี่ก็ต้องปลาอาชีพอาชีพเสียนะเสียเริ่มแบบนี้มองเลย
ลองดูใช่บัวแล้ว아씨 막 보면 사람들이 사건 밤 사고 나네. 저거나 그린 거죠. 고와 gì đây sai với hoa bà
ทองวัวใช่ครับจ้ะhậu điểm hậu ạ Film dần này có sao mình cho đi ngoài đó wow quang tổ bấm em đấy hai cái đầu gì có yên mà vùng đúng một vùng gió nó có phát rất là wow và phát rất là cả đạo rất sốc thế ở đây đi xa bây giờ nhưng mà thằng này nó xin nó bắt đầu cái mà thằng video nó nói bấm bờ